ꯉꯥꯛꯁꯥꯒꯤ ꯑꯣꯜꯂꯕꯒꯤ ꯇꯨꯡꯗ ꯅꯨꯡꯉꯥꯏꯕꯒ ꯃꯥꯟꯅꯗꯦ ꯄꯨꯟꯁꯤꯒꯤ ꯃꯊꯦꯜ ꯃꯈꯜ ꯃꯈꯜꯅꯤ ꯌꯨꯝꯅꯥꯛꯁꯥꯒꯩ ꯑꯣꯟꯗꯨꯅ ꯌꯨꯝ ꯀꯩ ꯄꯥꯟꯗꯨꯅ ꯂꯩꯔꯕ ꯃꯇꯝꯒꯤ ꯅꯨꯡꯉꯥꯏꯕꯅ ꯑꯃ ꯂꯩꯁꯥꯗꯨꯅ ꯂꯩꯔꯤꯉꯩ ꯅꯨꯡꯉꯥꯏꯕꯅ ꯑꯃ ꯑꯃꯠꯇ ꯃꯥꯟꯅꯗꯦ ꯃꯍꯥꯎ ꯌꯥꯆꯪꯂꯛꯄꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯅꯔꯛꯄ ꯑꯗꯨꯋꯥꯏꯗ ꯌꯥꯝ ꯊꯥꯖꯗꯅ ꯃꯆꯥꯗꯨꯅ ꯁꯣꯜꯂꯤ ꯁꯣꯜꯂꯤ ꯂꯥꯛꯄꯗ ꯂꯥꯏ ꯊꯣꯡꯃꯩ ꯊꯥꯗꯨꯅ ꯂꯩꯔꯝꯕꯤ ꯃꯃꯥꯗꯨꯗꯤ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦ ꯃꯃꯥ ꯑꯣꯏꯔꯤꯕꯤ ꯏꯕꯦꯇꯣꯟ ꯑꯗꯣ ꯏꯕꯦꯇꯣꯟ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯅꯩ ꯃꯆꯥꯒꯤ ꯑꯋꯥꯕ ꯃꯥꯏꯊꯣꯡ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯦ ꯀꯩꯗꯧꯔꯦ ꯏꯕꯦꯝꯃ ꯀꯩꯗꯧꯕ ꯌꯥꯎꯔꯦ ꯏꯌꯥ ꯅꯨꯄꯥꯗꯨꯒ ꯁꯥꯎꯅꯔꯛꯏꯔꯣ ꯀꯩ ꯍꯥꯏꯅꯔꯛꯄ ꯌꯥꯎꯔꯒꯦ ꯅꯪꯅ ꯃꯇꯥꯡ ꯌꯥꯝ ꯆꯥꯗꯅ ꯑꯃꯨꯛ ꯂꯥꯛꯂꯤꯕꯁꯤꯅ ꯏꯕꯦꯝꯃ ꯅꯠꯇ꯭ꯔꯒꯅ ꯑꯍꯜꯁꯤꯡꯒ ꯋꯥ ꯉꯥꯡꯅꯔꯛꯄ꯭ꯔꯣ ꯀꯩꯗꯧꯔꯒꯦ ꯏꯄꯥ ꯄꯥꯈꯠꯅ ꯇꯍꯥ ꯇꯍꯥ ꯍꯥꯏꯔꯛꯄ ꯋꯥꯅꯤ ꯃꯃꯥ ꯑꯗꯨꯅ ꯑꯗꯨꯕꯨ ꯅꯨꯔꯩ ꯋꯥ ꯃꯆꯦꯠ ꯑꯃ ꯈꯨꯝꯂꯛꯇꯦ ꯆꯨꯝꯗ꯭ꯔꯤꯡ ꯏꯃꯨꯡꯗ ꯆꯪꯈꯤ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯃꯆꯥꯒꯤ ꯃꯇꯧꯗ ꯀꯛꯉꯥꯎꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯃꯥꯗꯣ ꯑꯗꯨꯅ ꯃꯥꯒꯤ ꯃꯊꯧ ꯑꯗꯨ ꯁꯠ ꯂꯣꯏꯁꯤꯟꯗꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯅꯥꯛ ꯅꯛꯅ ꯐꯝꯊ ꯂꯨꯝꯊꯕ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯏ ꯑꯁꯨꯝꯅ ꯍꯥꯏꯌꯣ ꯃꯌꯦꯛ ꯁꯦꯡꯅ ꯏꯃꯥꯗ ꯀꯩꯒꯤꯅꯣ ꯅꯪꯅ ꯌꯥꯆꯪꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯇꯥꯡ ꯆꯥꯗꯅ ꯍꯜꯂꯛꯂꯤꯕꯁꯤꯕꯣ ꯍꯥ ꯀꯩꯒꯤꯅꯣ ꯅꯪ ꯍꯤꯍꯥꯏꯔꯒ ꯈꯟꯅꯔꯛꯏꯔꯣ ꯃꯥꯒ ꯀꯩ ꯍꯥꯏꯅꯔꯛꯄ ꯅꯨꯔꯩ ꯑꯁꯨꯛ ꯀꯨꯏꯅ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯈꯪꯖꯤꯟꯗꯨꯅ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯇꯥꯡꯅ ꯃꯇꯝꯅ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯃꯃꯥꯒꯤ ꯃꯐꯝꯗ ꯋꯥꯐꯝ ꯄꯨꯝꯕ ꯂꯣꯏꯅ ꯍꯥꯏꯕ ꯇꯥꯔꯝꯃꯤ ꯃꯃꯥꯗ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯗꯨꯅ ꯇꯞꯅ ꯁꯨꯝꯅ ꯍꯥꯏꯔꯛ ꯑꯩ ꯀꯩ ꯍꯥꯏꯅ ꯋꯥꯁꯦ ꯍꯥꯏꯗꯨꯅ ꯈꯪꯗ꯭ꯔꯦ ꯏꯃꯥ ꯑꯩ ꯌꯥꯝ ꯋꯥꯏ ꯏꯃꯥ ꯅꯆꯥ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯏꯃꯥ ꯂꯩꯔꯤꯁꯤꯗꯤ ꯏꯃꯥ ꯂꯩꯔꯤꯉꯩꯗ ꯀꯩꯒꯤ ꯏꯆꯥꯅ ꯄꯨꯛꯅꯤꯡ ꯁꯣꯟꯊꯒꯅꯤ ꯍꯥꯏꯕꯒꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨꯀꯣ ꯍꯥꯏꯔꯛꯑꯣ ꯍꯦꯛꯇ ꯏꯃꯥꯗ ꯏꯆꯥꯗꯅꯦ ꯃꯈꯣꯏꯅ ꯀꯩ ꯇꯧꯔꯤ ꯍꯥꯏꯗꯣ ꯅꯨꯔꯩ ꯀꯞꯇꯨꯅ ꯃꯃꯥꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯈꯨꯗꯤꯡ ꯂꯣꯏꯅ ꯂꯤꯔꯝꯃꯤ ꯃꯆꯥꯒꯤ ꯋꯥꯗꯨꯕꯨ ꯂꯣꯏꯅ ꯇꯥꯔꯕꯒꯤ ꯇꯨꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛ ꯇꯞꯅ ꯑꯗꯨꯗꯤ ꯌꯨꯝꯗꯨꯗ ꯂꯩꯔꯤꯕ ꯅꯤꯡꯉꯣꯜ ꯑꯅꯤꯗꯨ ꯌꯥꯝꯅ ꯐꯠꯇ꯭ꯔꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯅꯤꯡꯉꯣꯜꯅ ꯌꯨꯝꯗ ꯂꯩꯗꯨꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯒꯅꯤ ꯍꯥꯏꯕꯒꯤ ꯏꯕꯦꯝꯃ ꯅꯪꯒꯤ ꯅꯨꯄꯥꯗꯤ ꯋꯥ ꯃꯆꯦꯠ ꯑꯃ ꯐꯥꯎ ꯍꯥꯏꯗꯕ꯭ꯔꯥ ꯀꯔꯝꯕ ꯃꯑꯣꯡꯗ ꯂꯩꯔꯤꯕ ꯃꯍꯥꯛꯅ ꯑꯗꯨꯕꯨꯗꯤ ꯏꯃꯥ ꯃꯥꯗꯤ ꯀꯩꯁꯨ ꯈꯪꯗꯦ ꯑꯩꯅꯁꯨ ꯅꯣꯡꯃꯇ ꯄꯥꯎ ꯑꯃ ꯑꯩꯒꯤ ꯅꯨꯄꯥꯁꯤꯗ ꯇꯝꯗꯦ ꯑꯩ ꯊꯣꯛꯄ ꯂꯩ ꯑꯗꯣ ꯀꯨꯏꯕ ꯃꯇꯝꯗꯣ ꯃꯣꯏꯅ ꯑꯩꯉꯣꯟꯗ ꯑꯣꯠꯄ ꯅꯩꯕ ꯇꯧꯔꯦ ꯍꯥꯏꯕ ꯋꯥꯍꯩ ꯃꯆꯦꯠ ꯑꯃ ꯑꯩ ꯍꯥꯏꯗꯦ ꯃꯉꯣꯟꯗ ꯃꯈꯣꯏꯗꯅꯦ ꯑꯩ ꯈꯥꯡꯒꯦ ꯍꯥꯏꯗꯨꯅ ꯋꯥꯔꯕꯁꯨ ꯋꯥꯅ ꯈꯥꯡꯗꯨꯅꯗꯤ ꯂꯩꯕꯅꯤ ꯑꯗꯨꯗꯅꯤ ꯅꯪꯅ ꯄꯪꯕ ꯑꯃ ꯌꯥꯎꯔꯤ ꯍꯥꯏꯔꯤꯁꯤ ꯅꯪꯒꯤ ꯆꯤꯝꯕꯥꯟꯗꯣ ꯂꯩꯇꯦꯡꯒ ꯄꯥꯟꯕꯗꯤ ꯅꯠꯇꯦꯗꯅ ꯑꯗꯨꯒ ꯅꯪꯅ ꯃꯁꯤꯗ ꯀꯩꯁꯨ ꯇꯧꯕ ꯉꯝꯗꯕꯤ ꯑꯃꯒꯨꯝ ꯌꯨꯝꯁꯤꯗ ꯀꯞꯇꯨꯅ ꯂꯥꯛꯂꯤꯕ ꯏꯃꯥꯒꯤꯁꯦ ꯐꯠꯇꯕ ꯋꯥ ꯏꯁꯤꯟꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨꯅꯦ ꯅꯪꯒꯤꯁꯦ ꯏꯃꯥꯗꯤ ꯈꯔ ꯁꯥꯎꯅꯤ ꯑꯇꯣꯛ ꯁꯣꯟꯊꯅ ꯀꯅꯥ ꯂꯩꯇꯕ ꯑꯃꯒꯨꯝ ꯂꯩꯔꯤꯕ ꯀꯔꯤꯒꯤꯅꯣ ꯅꯪꯒꯤꯗꯃꯛ ꯏꯃꯥ ꯂꯩꯔꯤ ꯅꯪꯕꯨ ꯅꯁꯥ ꯌꯥꯝ ꯐꯅ ꯁꯨꯏ ꯑꯗꯨꯒ ꯀꯩꯅꯣ ꯍꯥꯏꯕꯅꯤꯗ ꯃꯃꯥꯅ ꯑꯣꯏꯅ ꯃꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯉꯥꯡꯂꯛꯄꯁꯤꯗ ꯇꯧꯐꯝ ꯑꯃ ꯈꯪꯗ꯭ꯔꯦ ꯅꯨꯔꯩ ꯃꯆꯥꯒꯤ ꯃꯇꯧꯗ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯖꯗ꯭ꯔꯦ ꯏꯁꯦ ꯌꯥꯔꯦ ꯕꯦꯃꯥ ꯇꯨꯃꯤꯟꯅ ꯂꯩꯔꯣ ꯏꯕꯨꯡꯉꯣ ꯑꯗꯨꯅ ꯂꯧꯕ ꯂꯥꯛꯄ꯭ꯔꯥ ꯑꯍꯜꯁꯤꯡꯅ ꯂꯥꯛꯄ꯭ꯔꯥ ꯀꯝꯗꯧꯕ ꯀꯩ ꯈꯟꯅꯕꯅ ꯐꯩ ꯍꯥꯏꯕꯗꯣ ꯌꯦꯡꯉꯁꯤ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯣ ꯇꯨꯃꯤꯟꯅ ꯂꯩꯔꯦ ꯇꯨꯡꯒꯤꯅ ꯇꯨꯡꯒꯤ ꯊꯣꯛꯄ ꯍꯥꯏꯗꯨꯅ ꯁꯣꯝꯗꯅ ꯏꯃꯨꯡꯗ ꯄꯨꯟꯅ ꯐꯝꯗꯨꯅ ꯋꯥꯔꯤ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯆꯦ ꯃꯆꯟ ꯑꯅꯤꯗꯨꯒ ꯄꯨꯟꯅ ꯍꯤꯌꯥꯔꯦꯜ ꯍꯟꯖꯤꯟꯅ ꯑꯃꯨꯛꯁꯨ ꯍꯪꯉꯤ ꯃꯆꯦꯗ ꯌꯦꯡꯅ ꯑꯁꯨꯝꯅ ꯀꯩꯒꯤꯅꯣ ꯏꯆꯦꯅ ꯍꯥꯏꯕ ꯋꯥ ꯇꯥꯗ꯭ꯔꯤꯕ ꯃꯥꯅ ꯑꯩꯒ ꯁꯧꯅꯕ ꯃꯔꯩ ꯇꯧꯅꯕꯗꯤ ꯂꯩꯈꯤꯗꯦ ꯏꯆꯦ ꯃꯥꯅ ꯃꯌꯨꯝꯗ ꯁꯨꯝ ꯆꯠꯅꯤꯡꯕ ꯑꯃ ꯑꯣꯏꯔꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯐꯔꯛ ꯇꯥꯔꯦ ꯍꯥꯏꯔꯁꯨ ꯌꯨꯝꯁꯤꯗ ꯂꯩꯔꯤꯕ ꯃꯤꯗ ꯍꯥꯏꯔꯝꯕ ꯌꯥꯏ ꯑꯗꯨꯁꯨ ꯅꯠꯇꯦ ꯃꯈꯣꯏꯅ ꯁꯣꯏꯕ ꯃꯈꯣꯏꯅ ꯂꯥꯏꯅ ꯂꯥꯟꯕ ꯑꯃ ꯑꯣꯏꯕꯅꯤꯅ ꯁꯤꯅꯤ ꯗꯣꯡ ꯗꯣꯡ ꯍꯥꯏꯕ ꯉꯝꯗꯦ ꯍꯦꯛꯇꯃꯛ ꯑꯗꯨꯕꯨ ꯁꯨꯡꯉꯥꯏꯌꯦꯛ ꯍꯥꯏꯗ꯭ꯔꯕꯗꯤ ꯇꯁꯦꯡꯅꯃꯛ ꯑꯇꯥꯛ ꯑꯐꯣꯡꯅꯕ ꯑꯃ ꯑꯣꯏꯔꯅꯤ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯇꯞꯅ ꯈꯨꯝꯃꯤ ꯈꯪꯗꯦꯗ ꯏꯕꯨꯡꯉꯣ ꯏꯆꯦ ꯀꯩ ꯍꯥꯏꯗꯨꯅꯣ ꯍꯥꯏꯕ ꯌꯥꯕ ꯌꯥꯗꯕ ꯀꯌꯥ ꯑꯃ ꯑꯩꯈꯣꯏꯁꯦ ꯅꯉꯣꯟꯗ ꯍꯥꯏꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯑꯩꯈꯣꯏꯗ ꯋꯥ ꯀꯌꯥ ꯑꯃ ꯉꯥꯡꯕ ꯁꯛꯄ ꯇꯧꯗꯦ ꯑꯩꯈꯣꯏꯅꯇꯅꯦ ꯃꯉꯣꯟꯗ ꯀꯧꯕ ꯑꯃ ꯑꯣꯏꯅ ꯇꯧꯔꯤꯁꯦ ꯁꯤꯒꯨꯝꯕꯁꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯐꯠꯇꯕ ꯑꯃ ꯇꯥꯔꯅꯤ ꯍꯥꯏꯗꯨꯅꯅꯦ ꯍꯥꯏꯗ꯭ꯔꯕꯅꯤ ꯇꯨꯃꯤꯟꯅ ꯂꯩꯔꯦ ꯍꯤꯌꯥꯔꯦꯜꯗꯣ ꯃꯆꯦꯒꯤ ꯋꯥꯗꯨꯕꯨ ꯇꯥꯔꯒ ꯃꯄꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯋꯥꯈꯜ ꯃꯅꯨꯡꯗ ꯅꯣꯛꯆꯩ ꯃꯇꯣꯝꯇ ꯊꯥꯔꯛ ꯑꯁꯨꯝꯅ ꯎꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯅꯨꯡꯗ ꯃꯃꯥ ꯃꯄꯥ ꯊꯕꯛ ꯆꯠꯈꯤꯕ ꯃꯈꯣꯏꯗꯣ ꯍꯜꯂꯛꯂꯦ ꯃꯆꯥꯁꯤꯡꯅ ꯎꯡꯗꯨꯅ ꯐꯝꯗꯨꯅ ꯂꯣꯏꯅ ꯂꯩꯕꯗꯨꯕꯨ ꯎꯕꯗ ꯀꯩꯒꯨꯝꯕ ꯑꯃ ꯇꯧꯕ ꯌꯥꯎꯕ ꯃꯥꯜꯂꯤ ꯈꯟꯗꯨꯅ ꯃꯆꯥꯁꯤꯡꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯂꯥꯏ
Mama oiribi kethabi aduna tahana mi paina hairiye sumna. Kaidonare ha kaidoba yaurage nakhoi miyamna punsunduna leirise. Asi haina sum yenglakpani adubu ude mamau nupige maithungdo aduna ngakna makha tare. Imaudi kada imau udina mungo madi numidang asida karaida sakre. Hiyaril tawpham khangdaba matawutuna asumna haire mamada yena. Adugini ma ꯑꯩꯈꯣꯏꯅ ꯎꯡꯗꯨꯅ ꯂꯩꯔꯤꯁꯤ ꯃꯥꯗꯣ ꯃꯌꯨꯝꯂꯣꯝꯗ ꯆꯠꯈ꯭ꯔꯦ ꯍꯥꯏ ꯀꯩꯒꯤ ꯃꯥꯗꯤ ꯅꯪꯅ ꯀꯩ ꯍꯥꯏꯅꯈ꯭ꯔꯦ ꯍꯥꯏꯃ ꯅꯪ ꯏꯃꯧꯗ ꯀꯩ ꯍꯥꯏꯅ ꯍꯥꯏ ꯃꯔꯝ ꯂꯩꯇꯅ ꯃꯥꯅ ꯌꯨꯝꯗ ꯆꯠꯄ ꯌꯥꯕ ꯅꯠꯇꯦꯅꯦ ꯅꯪꯅ ꯀꯩꯒꯨꯝꯕ ꯍꯥꯏꯔꯝꯒꯅꯤ ꯏꯃꯥꯅꯅꯦ ꯏꯃꯧꯕꯨ ꯌꯥꯝꯅ ꯊꯥꯖꯩ ꯅꯣꯡꯃꯇ ꯋꯥ ꯀꯟꯅ ꯉꯥꯡꯗꯕ ꯑꯩꯒꯤ ꯏꯃꯧꯅꯦ ꯇꯁꯦꯡꯅ ꯅꯆꯥꯏꯒꯁꯨ ꯑꯍꯦꯟꯕ ꯑꯃꯠꯇ ꯍꯥꯏꯅꯈꯤꯕ ꯂꯩꯇꯦ ꯏꯃꯥ ꯅꯃꯧꯗꯨꯒ ꯇꯨꯃꯤꯟꯅ ꯃꯌꯥꯝ ꯑꯗꯨꯒꯤ ꯋꯥ ꯑꯗꯨꯕꯨ ꯇꯥꯔꯝꯕ ꯈ꯭ꯋꯥꯏ ꯃꯌꯥꯝ ꯑꯁꯤꯒꯤ ꯑꯍꯜ ꯑꯣꯏꯔꯤꯕ ꯃꯄꯥ ꯏꯕꯨꯡꯉꯣ ꯆꯥꯎꯔꯦꯜ ꯑꯗꯣ ꯃꯌꯥꯝꯒꯤ ꯋꯥꯗꯨꯕꯨ ꯇꯥꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯦ ꯑꯗꯨꯗꯤ ꯄꯪꯊꯦꯡ ꯊꯦꯡꯕꯁꯨ ꯅꯠꯇꯦ ꯂꯥꯎ ꯃꯃꯥ ꯏꯃꯧ ꯑꯗꯣ ꯃꯌꯨꯝꯗꯒꯤ ꯂꯧꯔꯨꯁꯤ ꯇꯤꯡ ꯍꯦꯛꯇ ꯂꯥꯎꯏ ꯃꯄꯥꯒꯤ ꯋꯥꯗꯨꯗ ꯅꯤꯡꯉꯣꯜꯂꯅꯤꯗꯣ ꯃꯃꯥ ꯃꯄꯥꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯂꯨꯝꯅ ꯅꯨꯡꯁꯤꯅ ꯂꯧꯔꯤꯕ ꯍꯥꯏꯅ ꯉꯔꯥꯡ ꯅꯍꯥꯟ ꯂꯥꯛꯄ ꯃꯧ ꯑꯁꯤꯗ ꯍꯥꯏꯅ ꯐꯠꯇꯕ ꯋꯥꯈꯜ ꯑꯗꯨꯅ ꯃꯃꯥꯡ ꯊꯥꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯦ ꯊꯥꯒꯣꯏ ꯑꯗꯨꯅ ꯑꯉꯥꯡ ꯏꯑꯣꯏ ꯑꯣꯏꯕ ꯃꯈꯩ ꯀꯩꯒꯤꯅꯣ ꯄꯥꯕ ꯑꯩꯈꯣꯏꯅ ꯆꯠꯈꯤꯅꯨ ꯍꯥꯏꯕ ꯋꯥ ꯇꯥꯗꯨꯅ ꯆꯠꯈꯤꯕ ꯃꯤꯗꯨꯕꯨ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯂꯧꯕ ꯆꯠꯇꯣꯏꯁꯦ ꯑꯩꯈꯣꯏꯕꯨ ꯌꯨꯝꯁꯤꯗ ꯑꯉꯥꯡꯅꯤ ꯍꯥꯏꯗꯨꯅ ꯏꯅꯝꯃꯅ ꯀꯩꯁꯨ ꯂꯩꯇꯅ ꯈꯜꯂꯤꯕ꯭ꯔꯣ ꯌꯨꯝꯒꯤ ꯑꯁꯨꯛ ꯏꯀꯥꯏ ꯈꯨꯝꯅꯅ ꯂꯩꯔꯛꯄ ꯃꯤꯌꯥꯝꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯏꯖꯠ ꯑꯁꯤꯕꯨ ꯀꯩꯁꯨ ꯂꯩꯇꯕꯅ ꯃꯈꯥꯗ ꯆꯤꯡꯊꯕ ꯃꯑꯣꯡ ꯊꯧꯑꯣꯡ ꯑꯁꯦ ꯅꯆꯥꯏꯗꯤꯅꯦ ꯀꯌꯥ ꯄꯥꯝꯗꯦꯕꯨ ꯃꯅꯥꯎꯅꯨꯄꯤꯒꯤ ꯋꯥꯗꯨꯗ ꯃꯆꯦ ꯑꯣꯏꯔꯤꯕꯤ ꯑꯗꯨꯅꯁꯨ ꯍꯦꯟꯅ ꯃꯇꯦꯡ ꯇꯧꯔꯦ ꯑꯁꯨꯝꯅ ꯏꯃꯥ ꯕꯥꯕꯥ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯩꯁꯦ ꯌꯨꯝꯁꯤꯗ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯇꯥꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯃꯣꯏꯒꯤ ꯐꯅꯕ ꯉꯥꯡ ꯁꯛꯄ ꯇꯧꯕꯗ ꯇꯥꯗ꯭ꯔꯗꯤ ꯑꯩꯅꯦ ꯋꯥ ꯃꯈꯥ ꯀꯩꯝ ꯇꯥꯅꯤꯡꯗꯦ ꯑꯩꯁꯦ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯑꯍꯜ ꯅꯠꯇ꯭ꯔꯣ ꯏꯃꯥ ꯑꯣ ꯏꯆꯥꯅ ꯍꯥꯏꯔꯤꯕꯗꯨꯁꯨꯅꯦ ꯆꯨꯝꯃꯤ ꯌꯥꯝꯅ ꯑꯗꯨꯕꯨꯅꯦ ꯃꯥꯁꯨ ꯃꯥꯒꯤ ꯑꯣꯏꯕ ꯀꯩꯒꯨꯝꯕ ꯑꯃ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯤ ꯑꯗꯨꯒꯤꯅꯤ ꯑꯃꯕꯨ ꯑꯣꯏꯔꯣ ꯂꯣꯏꯅ ꯐꯅꯕ ꯑꯩꯈꯣꯏ ꯑꯃꯨꯛꯇ ꯆꯠꯀꯦ ꯑꯁꯨꯝ ꯇꯧꯅ ꯃꯃꯥ ꯃꯄꯥ ꯍꯤꯌꯥꯔꯦꯜ ꯌꯥꯎꯅ ꯅꯨꯔꯩ ꯍꯣꯏꯒꯤ ꯌꯨꯝꯗ ꯆꯠꯈꯤ ꯅꯤꯡꯉꯣꯜ ꯑꯅꯤꯗꯣ ꯏꯁꯧ ꯂꯥꯡꯗꯨꯅ ꯆꯥꯛꯁꯪ ꯑꯗꯨꯗ ꯆꯥꯛ ꯏꯁꯤꯡ ꯍꯣꯠꯅꯅꯕ ꯂꯩꯔꯤ ꯊꯥꯔꯤꯛ ꯏꯁꯧ ꯇꯧꯅ ꯍꯥꯏꯔꯤ ꯑꯩꯀꯣ ꯐꯥꯒꯤꯗ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯇꯣꯏꯅꯤ ꯅꯨꯡꯁꯤꯗꯕ ꯃꯤꯒ ꯌꯨꯝꯁꯤꯗ ꯂꯩꯕꯁꯦ ꯋꯥꯗꯧꯔꯤ ꯑꯗꯨꯅ ꯑꯩ ꯌꯨꯝꯈꯩꯁꯦ ꯄꯥꯅꯕ ꯇꯧꯔꯁꯤꯔ ꯈꯪꯗꯦ ꯊꯥꯒꯣꯏ ꯃꯆꯦꯗ ꯈꯪꯌꯦꯡ ꯌꯦꯡꯗꯨꯅ ꯍꯥꯏꯔꯤ ꯃꯆꯦꯒꯤ ꯋꯥꯗꯨꯕꯨ ꯇꯥꯔꯒ ꯑꯁꯨꯝꯅ ꯏꯁ ꯀꯩ ꯋꯥꯇꯥꯗꯒꯦ ꯏꯆꯦꯒꯤꯗꯨꯗꯤ ꯑꯩ ꯏꯊꯟꯗ ꯌꯨꯝꯁꯤꯗ ꯋꯥꯗꯨꯅ ꯂꯩꯍꯧ ꯍꯥꯏꯕꯒꯤ ꯋꯥꯅꯤꯅꯦ ꯍꯣ ꯏꯆꯦ ꯏꯕꯦꯝꯃ ꯅꯪꯅ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩꯅꯦ ꯑꯩ ꯍꯥꯟꯅ ꯑꯃꯨꯛꯇ ꯍꯣꯡꯕ ꯇꯥꯔꯦ ꯇꯧꯔꯤꯁꯦ ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯌꯦꯡꯅꯤꯡꯗꯕ ꯃꯤꯁꯛ ꯑꯁꯤꯒ ꯑꯩꯗꯤꯅꯦ ꯌꯥꯝ ꯋꯥꯅ ꯂꯩꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯅꯤ ꯑꯁꯨꯛ ꯅꯨꯡꯉꯥꯏꯕ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯦ ꯃꯍꯥꯛꯀꯤ ꯀꯩꯅꯣ ꯅꯨꯄꯤ ꯑꯃꯅꯦ ꯂꯥꯛꯇꯅ ꯍꯦꯛ ꯅꯨꯡꯉꯥꯏꯕ ꯑꯃ ꯈꯪꯍꯟꯗ꯭ꯔꯦ ꯍꯥꯏꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯁꯤꯅ ꯅꯨꯔꯩ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯗꯕ ꯑꯃ ꯑꯣꯏꯕꯅꯤꯅ ꯑꯐꯕ ꯑꯃꯠꯇ ꯍꯥꯏꯕꯤꯗꯦ ꯃꯈꯣꯏꯒꯤ ꯊꯣꯛꯄ ꯉꯥꯡꯗꯨꯅ ꯂꯩꯔꯝꯃꯤ ꯊꯥꯔꯤꯛ ꯑꯗꯨ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯇꯧꯗꯦ ꯇꯞꯅ ꯃꯈꯥ ꯇꯥꯔꯤ ꯅꯍꯥꯟꯅꯅꯦ ꯁꯤ ꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯗꯤ ꯃꯃꯥꯡꯗꯩꯅꯦ ꯍꯥꯏꯗꯨꯅ ꯂꯣꯏꯅ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤꯅꯦ ꯏꯄ꯭ꯋꯥ ꯑꯁꯤꯅ ꯇꯥꯕꯤꯕ ꯅꯠꯇꯦ ꯃꯥꯅ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯋꯥꯁꯦ ꯂꯧꯔꯝꯕ ꯉꯁꯤ ꯏꯃꯨꯡ ꯑꯁꯤꯅꯕꯨ ꯃꯩꯁꯥ ꯂꯥꯡꯉꯤꯕꯁꯤꯕꯨ ꯀꯩꯁꯨ ꯅꯠꯇꯅ ꯇꯧꯔꯝꯈꯤꯗ꯭ꯔꯣ ꯇꯧꯔꯕꯣꯏꯀꯣ ꯑꯩꯅꯦ ꯆꯥꯛꯀ ꯑꯃꯠꯇ ꯆꯥꯔꯣꯏꯗ ꯁꯣꯏꯗꯅꯅꯦ ꯆꯠꯀꯅꯤ ꯍꯥꯏꯅ ꯆꯠꯈ꯭ꯔꯤꯕ ꯃꯤꯁꯛ ꯑꯁꯤꯗꯤꯅꯦ ꯁꯣꯏꯗꯅ ꯍꯜꯂꯛꯂꯅꯤ ꯏꯆꯦꯅꯅꯦ ꯆꯥꯅꯤꯡꯗꯦ ꯍꯥꯏꯔꯁꯨ ꯆꯥꯛ ꯏꯁꯤꯡꯃꯗꯤ ꯊꯣꯡꯗꯨꯅ ꯊꯝꯃꯝꯗꯕ ꯌꯥꯔꯣꯏ ꯆꯠꯈ꯭ꯔꯤꯕ ꯃꯈꯣꯏꯗꯣ ꯍꯜꯂꯛꯇꯨꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯒꯦ ꯍꯥꯏꯅꯤ ꯑꯃꯨꯛ ꯍꯦꯟꯅꯅꯦ ꯋꯥ ꯌꯥꯝꯅ ꯇꯥꯔꯅꯤ ꯏꯆꯦ ꯑꯗꯨꯅꯅꯦ ꯇꯨꯃꯤꯟꯅ ꯆꯥꯛꯁꯦ ꯊꯣꯡꯈ꯭ꯔꯁꯤ ꯄꯥꯝꯕꯩ ꯂꯩꯇꯦ ꯀꯩ ꯍꯥꯏꯔꯒ ꯇꯨꯃꯤꯟꯅ ꯂꯩꯒꯅꯤ ꯑꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯃꯈꯣꯏ ꯑꯅꯤꯗꯣ ꯍꯧꯅꯗꯨꯅ ꯆꯥꯛ ꯏꯁꯤꯡ ꯑꯗꯨ ꯊꯣꯡꯗꯨꯅ ꯆꯥꯅꯕ ꯇꯧꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯉꯁꯥꯏꯗꯤ ꯋꯥꯔꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯃꯨꯟꯅ ꯀꯩ ꯇꯧꯕꯅ ꯐꯩ ꯍꯥꯏꯕꯅ ꯆꯤꯡꯕ ꯀꯌꯥ ꯑꯃ ꯋꯥꯔꯤ ꯁꯥꯏ ꯃꯅꯦꯝ ꯑꯗꯨꯅ ꯃꯃꯧ ꯑꯗꯨꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯃ ꯑꯣꯏꯕꯅꯤꯅ ꯃꯃꯧꯒꯤ ꯑꯄꯦꯟꯄꯦꯟꯗ ꯑꯗꯨꯕꯨ ꯍꯪꯖꯩꯗꯣ ꯀꯨꯞꯊꯅ ꯌꯥꯝ ꯃꯨꯟꯅ ꯃꯃꯧꯒꯤ ꯃꯅꯥꯛꯇꯩ ꯍꯦꯟꯗꯣꯛꯄꯒ ꯅꯠꯇꯦ ꯀꯦꯊꯕꯤꯗꯣ ꯏꯕꯣꯇꯣꯟ ꯑꯗꯨ ꯀꯦꯊꯕꯤ ꯌꯦꯡꯅ ꯇꯞꯅ ꯍꯥꯏꯔꯦ ꯏꯅꯝꯃ ꯍꯣꯏꯅ ꯂꯥꯛꯂꯤꯉꯩꯁꯤꯗ ꯏꯆꯥꯁꯤ ꯄꯨꯕꯤꯈꯣ ꯃꯥꯅ ꯑꯁꯨꯝꯅ ꯂꯥꯛꯇꯨꯅ ꯌꯨꯝꯁꯤꯗ ꯂꯥꯛꯇꯨꯅ ꯂꯩꯕ ꯃꯃꯥ ꯑꯩꯅ ꯄꯥꯝꯗꯦ ꯀꯩꯁꯨ ꯅꯠꯇꯅ ꯃꯤꯅ ꯍꯦꯛꯇ ꯋꯥ ꯍꯥꯏꯅꯈꯤꯅꯤ ꯑꯗꯨꯅ ꯑꯩ ꯄꯥꯝꯗꯦ ꯊꯣꯏꯗꯣꯛꯅ ꯏꯕꯨꯡꯉꯣꯒ ꯁꯥꯎꯅꯕ ꯋꯥ ꯉꯥꯡꯅꯕꯁꯨ ꯂꯩꯇꯦ ꯍꯥꯏ ꯑꯗꯨꯅꯅꯦ ꯄꯨꯕꯤꯈꯣ ꯏꯅꯝꯃ ꯀꯦꯊꯕꯤꯗꯨ ꯏꯕꯦꯇꯣꯟ ꯑꯗꯨꯒꯤ ꯋꯥ ꯇꯥꯔꯒ ꯅꯣꯛꯆꯩ ꯅꯣꯛꯃꯤ ꯇꯧꯕ ꯃꯥꯏꯊꯣꯡꯗ ꯍꯩꯔꯩ ꯇꯞꯅ ꯃꯍꯥꯛꯁꯨ ꯈꯪꯉꯤ ꯅꯪꯅ ꯍꯥꯏꯅꯤꯡꯉꯤꯕ ꯋꯥꯗꯣ ꯀꯔꯝꯕ ꯋꯥꯅꯣ ꯍꯥꯏꯕ ꯑꯩꯁꯨꯅꯦ ꯏꯃꯧ ꯑꯁꯦ ꯍꯧꯖꯤꯛꯃꯛ ꯄꯨꯒꯅꯤ ꯀꯩꯒꯤ ꯏꯃꯧꯅ ꯃꯄꯥꯝꯗ ꯍꯟꯗꯨꯅ ꯂꯩꯒꯅꯤ ꯍꯥꯏꯒꯦ ꯇꯧꯐꯝ ꯊꯣꯛꯄꯅꯤ
Asumna tawna wari watay ama saduna makhoi mayum lomda halakli. Nuray ado manem yawna lawba lakpasida makha tana leihorage haiba ngamde. Khangi manemna macha ningol ani deitadana mabu nusibi haiba. Asima adunani mahangna irai laina wahai ama haiduna leithoktana leiraklibase. Numidang athengboy sunkhibadi khanghaude. Mahi cha ising chanaba langnaringai ningol ani di wari haibagi mingda makhoigi kada nganna changkhrabani. Thawa ingkhang khudeng nurai mangonda loina tahan lemi. Adubu nurai wahai ama haiduna loina tawi. Loirabada makhoigi kada changaktuna phamung machida mapureba dugi manakta tapna phamthei. Hiyaraldo magi nupida mityeng thamaktuna tapna asuna haire. Yumsida leiriba miyoisingda nangna haiba nungaite haiduna haidrabasu nang aingonda hayo. Aingonda wa ama lotke haiduna nang khangan. Hayo nangna nungaitribado kai matangno haiba. Nangna nungaitaba nangi thamoida chaina piba kaigumba amadi leire haibasi ai khangi. Mapureba-sina asumnaga hanglakpasida yamna nungaite. Amadi mahakna wafam asima hairaga yumsida leiriba ningolanina mabu henna nusiroi mabuk nungairoi haiba khangi. Aduna wa adubu haidoktuna tapna asumna haire. Nusina nophet tawna. Kai wabu leidoino nupa kaisu leite. Aina yumda ngasida yamna chatningba moidunane sat hawatuna yumda chatpani. Imabu nisingduna. Aina kanadasu nungaitaba leite. Wahai adu tabada hiyaralado nurai mabu thanung yawna yengi. Nupa adugi mityeng ado magun henkhiduna michanaba mahak ngamde. Aduna nakalamada thaidoktuna lei. Adubu nupi asigi magun ningthina khangbana tumina leithokpa tawde. Wa makha tare hiyaralado singabo nangna haribadubo aingonda wa lotpa tawgunuda nurai nangai amatani. Nangna haiba wa aina kanadasu haigadaba leite. Nangna nungaitribado aingonda sing haiba. Natrabadi aina oina nangonda soidina sarakpa tare. Nurai mapureba sibudi yamna nusiba ama oibanina kuina wa lotpa pamdre. Aduna ngasidi yummasida leiriba ningolanina mangonda tawba mangonda yenba mityeng mangonda ngangba wangang khuding mana loina hairam. Nupigi wadubu taraga yamna sawningba ama oirami. Mahakna khaluriba sigi tayonaba amada oirambasida mahak yam pendre. Nurai ado mapuroibagi maithongna tariba sauningbagi mami adubu urega tapna themboina asuna hairaklami. Nupa aina haiba wasina nang ma thanduna nang atoppada wa ngangba tawgenuko. Ai wa yam ngangnabado ai talleba. Tahiyara ai tumina ingna leibase khakpami. Ai henbam ta pamdi. Hiyara tapna nupi magi makhut adubu pai. Khangi haibagom. Makok adusu nomduna tapna sumna hairei nusina yengduna. Ai babta yenure. Nangi wahai amaduna kai hainingi haiba ai khangi. Ai kanadasu hairoi. Adubu wakhan thenba nupi ama oiraga nupi amabu hanthana lairaba misapu kaisuleitana lawbasimadi ai yaningde tasingna. Aigi ichini ichanse haibadi ai yam ikai. Tasingna nangi mangda ai yam nungaite. Nuraina yariba nupa natabagom kai yena khaliba. Aisi kaisu khandemi. Tumnaba tawro matamse thengi. Wana thabak sururaga tumbasu yadrado soidinane anaba moirani. Aduna tumnaba tawroba. Nangna wakhal waraga aina karam nungaina tumba ngamdoino. Nangbu aigi nakta leibasi nungaiba mama khangdraba. Yamna warabraba nangbu. Wanida nangi nakta leiradi awaba khuding loina kawi. Tasingna punsi chupa mapuna pirakpa punsidubu yaujiphaw asuna dum nusinana leisiko tahiyarel. Leiduni aina nangi nangna ayoiduna. Aisu nangbu hena nungainaba honagani. Nangna suyumsugi afabada taw. Imana pabana mabukning penabada taw. Aigi iche aigi ichan makhoina yumsida leiduna kayam kuina leigani. Makhoisu ningolni nongma natraga nongma soidina yumse tharuktuna chathigani. Oiba sum makha taduna lei. Matamse thengi pothanaba tawbiro hairaga tabidi. Nangna naradi aina hena yamna wagadawni. Adunane pothabiroba. Nangna aba yaba nattiba. Asum tawna numit asima hawkhirami. Adubu asawbana mang thaduna apha phatta khanda angang wakhal oiridra.
Numit asigi numidang aduda thagoi ado atokpa nupa amada chen chongba tawrami. Adobo yamna angangba makti oidabana chawna luhongbirami. Matamgi matung inna. Matamgi khongchet asina lepa kauba leitana asumak chatkiba oibana hauzikti matamgi matung inna ahongba kaya ama lakpa dungo hauri. Adogumba yum aduda leiramba ningolani yumnak sagi onduna yum amagi mau amamam oiduna annabu punsi mada hingba haibado oirami. Irang langna leirambani yum asina macha ningol singna aduna mama oiribi kethabi madi yamna nungaizadaba haibado oirami. Aduna machi machi ungba ahenba wakhal kharana nong nini asida khanjinbagi mami chawna uba phangi. Aduna mau ama oina manimgi seba tawrami. Wakhal adusu hena nungainaba haiduna. Nurai adu hai khara khoktuna manimgi namakta puraktuna laktuna hairare asuna. Ima awathabi amunbasi khara chawo yamna hawgadaba mali. Ekhoi maningi ngol asida palambani ma. Mamaugi waduda nokphet tawbaga iroinena mamawna purakpa wathabidubu ama lauduna tapna charami. Nurai adu tapna wa makha taraklami. Ima wakhal nungaitabaga kaisu khanganuko. Aina sumubada imasi wakhal khara nungaitaba mali. Adubu kaisu henba makhanganuko. Mahausani masidi ima aisu ayi yum ayi ima thadutuna laini. Imagidi haina haina ekhoi miyam ama leiri. Aigidi ahayumduda ima matomta leini. Mamaugi wadubu taraga kethabido nukchei aduna tapna asuna khumi mahasu. Hoi dehe imauna hairagabu aina kaigi tadani haibage chumi imauna hairiba mayamdo. Masidi punsigi mathel amani. Aigi saruk tapna thungakpaga chamani haido. Ado namagi awat pupa toina hang. Masa khachik nungaitabagane hekta hairo hainane tau. Itomta leiba haibase nungaiba haunade. Bema adunane nangna khara hanguko. Ima adunane nangonda karimta hairaktrabasu. Oima ai hangi manadi yare kaisu tawdida hairi. Aina da hangmandanane aidi tanmutali ima. Machani apopi mama sinane yumnak sagi onkraba. Machanupidane wa haibada kautak chaba yasinbiba pamdabase. Aduna oirinida nangsune khara chatpi. Aikhoi yumgi thabak haire ka hena chinba nateda. Oima namau loina baptase aina loina phanaba tose. Ado ima sune narakani. Aduna awaba wakhan ka hena khanganu nahanba yaba nate koima. Hoi haibagumma kuk adonomi kethabi. Asum tawna imung anido haraute yamna punna lei. Matam khara amasu asum tawna hauki. Matam khara sida nureigi pibuknungda angang nawa ama maru hunkre. Hauzikti mahausu mama ama oigadori. Masado wai sangba haibada oidre. Nomagi numit itha thazadana thagoyado kaptuna mayumlomda lei. Khanghaudana tawrakpa thagoygi matawda ipa pakhatpa haibada oirami. Kethabidi machanupigi manak nakna phamtha hairei pakhana taha. Kaidore ha kaigino nangna kaptuna halalibasina ichada kai haireino. Ima nachaya wari asuk yamna fattaba nupa hasigane yum kai pamduna leigadaba oiradi ai lohongoidammadiko. Asi haina mabukning ado nusiduna thagoyado kappi pena. Machanupigi matawaduda ingang agle mama oiribedo adumna sunaire. Kaino nangna hairibadubo iya adudi yamna phabugum tawdaine. Nisa haire chaba nate matomtani yauriba. Aduga kaino leiba ngamoi phatte hairibaduna manga cha manare imadi. Nangi wado taraga thazadaba manba mawong ama mamana mangonda hairaglibadubu taraga thagoyedo mamada munna yengi. Matang aduda thagoygi nupado thongalomde changi. Mataw aduda mamit khalau lauthui thagoi madi. Thagoygi nupaduna kethabi mangonda ikai khumnaba utpoina haiphet khoirami. Aduga asnairi ima nayana khoirami. Ngasidi ai imada wa khara haigi haiduna hektalaisen. Aigi nupisi ngangnabada waba mayam oire. Asuk anam kanba haiba sakpa tadaba nupisi kaino aina wa khara hairaga aiga leiminaba ngamore hairaduna hekta chitki. Thagoyado tumina lei. Mama oiribi kethabido tapna maya nupadubu yengna haire. Hayo hai iyana hainingba wado hekta hai. Isa asina kaidauramino haibado mayek singna hayo. Aina haibadi ima mangonda atai nate yumgi thabak inkhang loina to
ꯌꯨꯝꯗꯨꯗ ꯃꯤꯔꯣꯜ ꯌꯥꯝꯅ ꯂꯩꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯑꯍꯨꯝꯈꯛ ꯂꯩꯕꯁꯤ ꯏꯃꯥ ꯃꯁꯥꯗꯨ ꯌꯥꯝꯅ ꯁꯣꯜꯂꯤ ꯌꯨꯝꯒꯤ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯆꯞ ꯆꯥꯕ ꯃꯒꯨꯟ ꯉꯥꯛꯎ ꯍꯥꯏꯕꯅꯤ ꯑꯩꯅ ꯃꯉꯣꯟꯗ ꯑꯋꯥꯕ ꯊꯕꯛ ꯁꯨ ꯍꯥꯏꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯥꯅ ꯌꯥꯗꯦ ꯌꯨꯝꯒꯤ ꯃꯧ ꯑꯣꯏꯔꯒ ꯅꯤꯡꯉꯣꯜ ꯑꯃꯒꯨꯝ ꯐꯔꯥ ꯁꯔꯥ ꯊꯥꯗꯨꯅ ꯂꯩꯒꯦ ꯁꯤꯅꯤ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤꯅ ꯍꯥꯏꯔꯛꯂꯤꯕ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗꯨꯕꯨ ꯇꯥꯔꯒ ꯇꯁꯦꯡꯅ ꯃꯍꯥꯛꯅ ꯁꯣꯏꯕ ꯑꯃ ꯑꯣꯏꯕꯅ ꯇꯨꯃꯤꯟꯅ ꯂꯩꯔꯦ ꯃꯃꯥ ꯑꯣꯏꯔꯤꯕꯤꯗꯣ ꯃꯆꯥꯅꯨꯄꯤꯗ ꯃꯨꯟꯅ ꯌꯦꯡꯂꯦ ꯑꯗꯨꯒ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯀꯩꯅꯣ ꯏꯆꯥꯇꯣꯝꯕꯤ ꯅꯪꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯗꯨꯒ ꯏꯌꯥ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯁꯤꯒ ꯀꯌꯥꯒꯤ ꯃꯇꯤꯛ ꯈꯦꯠꯅꯔꯦ ꯍꯥ ꯅꯪꯕꯨ ꯏꯃꯥꯅ ꯇꯥꯛꯄꯤ ꯇꯝꯕꯤꯈꯤꯗꯕ꯭ꯔꯣ ꯌꯨꯝ ꯑꯁꯤꯗ ꯅꯪꯅ ꯅꯤꯡꯉꯣꯜ ꯑꯣꯏꯗꯨꯅ ꯅꯪꯅꯤꯡ ꯅꯈꯥ ꯇꯧꯅ ꯄꯪꯂꯩ ꯂꯩꯕ ꯌꯥꯕ ꯅꯠꯇꯦꯗꯣ ꯃꯗꯨ ꯅꯪꯅ ꯀꯩꯒꯤ ꯈꯪꯗꯦ ꯍꯥ ꯃꯇꯝ ꯑꯃꯗ ꯌꯨꯝꯁꯤꯗ ꯂꯥꯛꯄ ꯀꯨꯏꯗ꯭ꯔꯤꯕ ꯅꯅꯝꯃꯗ ꯅꯤꯡꯉꯣꯜ ꯑꯅꯤꯅ ꯆꯪꯗꯨꯅ ꯑꯣꯠꯄ ꯅꯩꯕ ꯇꯧꯈꯤꯕ ꯑꯩꯅ ꯈꯪꯉꯣꯏ ꯍꯥꯏꯅ ꯈꯟꯕ꯭ꯔꯣ ꯕꯦꯃꯥ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯒꯤ ꯄꯨꯟꯁꯤꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯕꯅꯤ ꯃꯗꯨ ꯀꯩꯒꯤ ꯅꯪꯅ ꯈꯪꯗꯦ ꯆꯠꯂꯣ ꯍꯧꯖꯤꯛꯃꯛꯅꯦ ꯅꯄꯥ ꯑꯃꯗꯤ ꯅꯕꯨꯡꯅ ꯍꯜꯂꯛꯇ꯭ꯔꯤꯉꯩ ꯅꯪꯒꯤ ꯅꯨꯄꯥꯅ ꯂꯧꯕ ꯂꯥꯛꯂꯤꯉꯩ ꯁꯤꯗꯅꯦ ꯅꯤꯡꯉꯣꯜꯅ ꯃꯄꯥꯝꯗ ꯍꯜꯂꯛꯇꯨꯅ ꯂꯩꯕ ꯍꯥꯏꯕꯁꯦ ꯐꯖꯅꯤꯡꯉꯥꯏ ꯂꯩꯇꯦ ꯀꯩꯁꯨꯅꯦ ꯃꯤꯌꯥꯝꯅ ꯅꯨꯡꯁꯤꯅ ꯀꯩꯗꯧꯅꯨꯡꯗꯅꯦ ꯍꯥꯏꯗꯦ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯉꯨꯀꯣ ꯊꯥꯒꯣꯏ ꯑꯗꯨ ꯃꯃꯥꯒꯤ ꯋꯥꯍꯩ ꯈꯔꯁꯤꯅ ꯋꯥꯈꯜ ꯇꯥꯔꯛꯄꯒꯨꯝ ꯃꯄꯤ ꯏꯔꯥꯆꯦꯜꯅ ꯃꯆꯥ ꯋꯥꯏ ꯁꯪꯗ꯭ꯔꯗꯨꯅ ꯂꯦꯞꯄꯤꯕ ꯃꯅꯝꯃꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯇꯅꯤꯛ ꯇꯅꯤꯛꯄ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯏ ꯑꯁꯨꯝꯅ ꯏꯅꯝꯃ ꯑꯩꯅ ꯃꯇꯝ ꯑꯗꯨꯗ ꯇꯧꯔꯣꯏꯗꯕ ꯉꯥꯡꯂꯣꯏꯗꯕ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯏꯅꯝꯃꯗ ꯉꯥꯡꯈꯤꯕ ꯃꯌꯥꯝꯗꯣ ꯏꯅꯝꯃꯅ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯈꯨꯗꯤꯡ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯄꯨꯟꯁꯤꯒꯤ ꯃꯊꯦꯜ ꯑꯃ ꯑꯣꯏꯗꯨꯅ ꯃꯧ ꯑꯣꯏꯒꯅꯤ ꯃꯃꯥ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯀꯥꯎꯔꯨꯔꯦ ꯅꯨꯔꯩ ꯑꯗꯨ ꯅꯨꯡꯁꯤꯅ ꯊꯥꯒꯣꯏꯒꯤ ꯃꯄꯤꯗꯨꯕꯨ ꯇꯩꯊꯣꯛꯄꯤꯔꯝꯃꯤ ꯑꯗꯨꯒ ꯏꯅꯝꯃꯅ ꯅꯪꯕꯨ ꯉꯥꯛꯄꯤꯔꯕꯅꯤ ꯅꯪ ꯑꯍꯦꯟꯕ ꯋꯥꯈꯜ ꯑꯃꯠꯇ ꯅꯪ ꯈꯟꯒꯅꯨꯀꯣ ꯅꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧ ꯌꯨꯝꯒꯤ ꯑꯍꯜ ꯌꯥꯅꯕ ꯁꯥꯒꯩ ꯑꯗꯨꯗ ꯆꯠꯅꯅꯕ ꯅꯪ ꯆꯠꯂꯨ ꯃꯤꯒꯤ ꯃꯕꯨꯛ ꯅꯥꯒꯗꯕ ꯋꯥꯍꯩ ꯑꯃꯠꯇ ꯀꯩꯗꯧꯅꯨꯡꯗ ꯍꯥꯏꯒꯅꯨꯀꯣ ꯑꯁꯨꯝꯅ ꯇꯧꯅ ꯅꯨꯃꯤꯠ ꯑꯁꯤꯗꯩ ꯊꯥꯒꯣꯏ ꯑꯗꯨ ꯋꯥꯈꯜ ꯇꯥꯈꯤꯔꯝꯃꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡ ꯅꯨꯄꯥ ꯑꯃ ꯎꯅꯗꯨꯅ ꯅꯨꯔꯩ ꯑꯗꯣ ꯃꯃꯥ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤ ꯍꯤꯌꯥꯔꯦꯜ ꯑꯗꯨꯁꯨ ꯍꯔꯥꯎꯕꯅ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯔꯝꯃꯤ ꯃꯆꯥꯅꯨꯄꯤꯅ ꯑꯉꯥꯡ ꯎꯅꯩ ꯍꯥꯏꯕꯗ ꯃꯃꯥ ꯏꯕꯦꯇꯣꯟ ꯑꯗꯨꯁꯨ ꯃꯇꯝ ꯈꯔꯗꯤ ꯃꯆꯥ ꯅꯤꯡꯉꯣꯜ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯁꯦꯕꯥ ꯇꯧꯕ ꯑꯣꯏꯅ ꯂꯩꯔꯝꯃꯤ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯇꯥꯡꯀꯛ ꯑꯃꯅꯤ ꯃꯅꯤꯡ ꯀꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯑꯄꯣꯛꯄꯤ ꯃꯃꯥꯅ ꯂꯥꯛꯄꯁꯦ ꯀꯦꯊꯕꯤ ꯑꯃꯗꯤ ꯏꯕꯦꯇꯣꯟ ꯍꯔꯥꯎꯅ ꯋꯥꯔꯤ ꯇꯧꯏ ꯑꯩꯗꯤꯅꯦ ꯏꯆꯥ ꯅꯤꯡꯉꯣꯜ ꯑꯁꯤꯅ ꯌꯨꯝꯁꯤꯗ ꯍꯦꯛ ꯂꯥꯛꯄꯗꯩ ꯌꯨꯝꯁꯦ ꯂꯥꯏꯔꯦꯝꯕꯤ ꯑꯃ ꯂꯥꯛꯄꯒ ꯆꯥꯕ ꯍꯦꯛ ꯃꯥꯟꯅꯔꯦ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯔꯤꯅꯣ ꯑꯩꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯑꯩꯁꯨꯅꯦ ꯃꯥꯕꯨ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯅ ꯐꯪꯕꯁꯦ ꯏꯅꯝꯃ ꯍꯣꯏꯅ ꯄꯪꯅꯨꯡꯗ ꯅꯨꯡꯁꯤꯕꯤꯕ ꯑꯣꯏꯕꯒꯤꯅꯤ ꯌꯥꯝꯅ ꯄꯪꯕꯅꯦ ꯑꯩꯒꯤ ꯏꯆꯥꯁꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯁꯨ ꯃꯃꯥ ꯑꯣꯏꯔꯦ ꯑꯩꯈꯣꯏꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯍꯜ ꯑꯣꯏꯔꯛꯂꯤ ꯀꯔꯝ ꯇꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯄꯨꯟꯁꯤꯁꯦ ꯂꯣꯏꯔꯛꯇꯧꯔꯦꯗ ꯈꯟꯕꯗꯅꯦ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦ ꯋꯥꯔꯤ ꯑꯗꯨ ꯑꯃꯗꯤ ꯑꯃ ꯃꯊꯪ ꯃꯊꯪ ꯁꯥꯟꯅꯩ ꯂꯣꯏꯕ ꯅꯥꯏꯗꯦ ꯃꯇꯝ ꯑꯃꯗ ꯂꯩꯔꯔꯦ ꯅꯨꯡꯁꯤꯅꯗꯦ ꯍꯥꯏꯗꯨꯅ ꯃꯅꯝꯃꯕꯨ ꯊꯤꯅ ꯇꯧꯔꯝꯕ ꯃꯅꯥꯎꯅꯨꯄꯤꯒꯨꯝ ꯂꯧꯕ ꯉꯝꯗꯕ ꯅꯤꯡꯉꯣꯜ ꯑꯅꯤꯗꯣ ꯍꯧꯖꯤꯛꯇꯤ ꯃꯅꯝ ꯑꯁꯤꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯔꯝꯃꯤ ꯑꯉꯥꯡ ꯑꯗꯨꯁꯨ ꯑꯃꯅ ꯑꯃꯨꯛ ꯄꯝ ꯑꯃꯅ ꯑꯃꯨꯛ ꯂꯧ ꯃꯃꯥ ꯃꯍꯥꯛꯀꯤ ꯌꯥꯝꯅ ꯋꯥꯏ ꯁꯪꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯍꯤꯌꯥꯔꯦꯜ ꯑꯗꯨꯅ ꯃꯆꯦ ꯑꯅꯤꯕꯨ ꯌꯦꯡꯅ ꯍꯥꯏꯔꯛꯑꯦ ꯑꯁꯨꯝꯅ ꯌꯨꯝꯁꯤꯗ ꯊꯥꯏꯅ ꯅꯤꯡꯉꯣꯜ ꯅꯈꯣꯏꯅ ꯂꯩꯔꯤꯉꯩ ꯑꯁꯨꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯗꯤ ꯀꯌꯥꯒꯤ ꯃꯇꯛ ꯅꯨꯡꯉꯥꯏꯅꯦ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯋꯥꯍꯩ ꯑꯃ ꯍꯥꯏꯈꯤꯗꯦ ꯑꯩꯅ ꯋꯥꯍꯩ ꯑꯃ ꯍꯦꯛ ꯍꯥꯏꯕꯗ ꯅꯈꯣꯏ ꯄꯨꯛꯅꯤꯡ ꯁꯣꯟꯊꯒꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯅꯨꯄꯤꯁꯤꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯀꯞꯄꯤ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯅꯤꯡꯉꯣꯜ ꯑꯅꯤꯗꯣ ꯏꯀꯥꯏꯕ ꯑꯃ ꯐꯥꯎꯏ ꯃꯇꯧꯁꯤꯡ ꯑꯗꯨꯕꯨ ꯈꯪꯗꯨꯅ ꯍꯤꯌꯥꯔꯦꯜ ꯑꯗꯣ ꯃꯈꯥ ꯇꯥꯔꯛꯏ ꯑꯗꯨꯕꯨ ꯍꯧꯈ꯭ꯔꯦ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯁꯤ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯇꯧꯗꯨꯅ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯁꯤ ꯑꯃꯠꯇꯅꯤ ꯃꯁꯤꯅ ꯅꯤꯡꯉꯣꯜꯅꯤ ꯃꯍꯥꯛꯅ ꯃꯧꯅꯤ ꯁꯦꯜ ꯄꯥꯏꯕ ꯃꯤꯁꯛꯅꯤ ꯂꯥꯏꯔꯕ ꯃꯤꯑꯣꯏꯅꯤ ꯍꯥꯏꯅ ꯈꯟꯗꯅ ꯀꯣ ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯠ ꯑꯁꯤꯗ ꯄꯨꯟꯅ ꯋꯥꯈꯜ ꯇꯥꯗꯨꯅ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯍꯔꯥꯎ ꯇꯌꯥꯝꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜ ꯐꯪꯕꯗꯩ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯅꯨꯡꯁꯤꯅ ꯄꯨꯟꯅ ꯂꯩꯈꯤꯔꯝꯃꯤ